Manipur Assam Rifles Maru from the local Haiba Kolau the Makal Makakayagi Kongjang Chang Silagani Haina Ngasi, Kokomi Women Wing na Lautokre. Kuki MLA Taragi Matakta Action Lokanaba Prime Minister Office to Gi Kamhalakba Lena State Government na House of Action Lokan Pungam Dribakari Gino Haina, veteran politician Okram Joina Waham Taurakli. Manipur gi irang at center lengang na loishin ge khalabadi numit humni natraga sanglabada chayola magi manung da loishin ngam haina Congress luchimba Okram Ibobi na fongdokre. Manipur gi CSO singasigi wakalol paring da khenaba leibana amato oina punsinau haibada yagadaba mande adumoina mak apunbagi oiba warip loduna chatminabagi tangai fadaba lei haina social activists RKS tanayamana hairi. Amasung September 15 fauba Editors Guild of India EZI gi member mari gi mathakta police na faba punba amata tobi yaroi haina ngasi pangtukiba hearing the Supreme Court na yathang bikre.